Pauchede yumpam uiba maru uiba pau khara update taujari. Kangpokpegi nungjang village da lotuna thamlamba khulai kaya Assam Rifles na phangba ngamkre. Ngarang Kangpokpi district ki manung chanda nungjang village ki mafam khara da lalau pasina khulai khara losina da thamle aibagi pau phangbadagi Assam Rifles amsung Manipur Police ke combined force amana combing operation sathaba matamda losinduna thamlamba nongbai khara phangle aire. Pawasigi matungina losinduna thamlabliba nongmai singadu Lalhulup Zaliki Angrong United Front J Group ki cadre na thamlambani aiba khangbangam Combined Force na nungjang place the combing operation sathaba horakpada Lalhulup asigi cadre singadu mangjawna na nanthokhtuna chenki loina na nungjang place the makhona lutuna thamlamba AK-47 nongmai ani magazine ahum amadi atai nongmai khara recover tawba ngamle aire atopa editorial gi kalam amadana singi khulai paiba khutpu sing sarkar na laksin na ba hona pham thoge Manipur Sarkar Manipur gi singi lamda leiriba tongan ba khulai paiba lalhulup sing asi laksin ba ngamdan leiriba asina singi lamda sarkar na tongan ba chakot thorang gi thabak paikhan na ba hona bada aban ba oi amarumda Manipur gi singi isil indau singna Manipur gi chakot thorang gi thabak ayamba tampak lam gakta da paikhatuna leire singi lamda di saruk thongbidre aidon warawre kodamana ngasi pawba Manipur gi singi lamda sarkar gi matik chaba hostel ama pawba thambidre aiba wafum phangdokle Adaba haujik naida da bajada ba wafam amu oibade Manipur ge National Highway ani Imphal Dimapur lambi amade Imphal Jiribam lambi ani singi lalauba kyana control tawdan leiba ga jamanai lambi ani asida satliba gari singda makhal makha kaya ge tax tawba gi thabak chathari tax paid raga gari sing lokha da inthaba gari driver amadi handyman phuba gi thabak chathari masida natna Imphal Jiribam lambi da railway project ki thabak suba sinmi kaya amade engineer kya phaduna ransom lawba gi thawuk Satabada ki thabak thintaba aibadu oire. Ogrod district headquarter Tamenglong district amadi manung hanjinba singi mafam singda posting thariba Manipur police ki kangbu phawba kulai paituna nabidang di lairadana eknong tel phawba duty tawba ngamdaba ki phibam da laire. Masi singi lamda operate tawriba tongan ba kulai paipa sina hiram kutingmakta control tawsinduna lairakpadagini. Sumna gi pawmi sing phawba singi lamda pawlawba chatwa matamda kari ki damakta aikoi gi lamda Lakpano nakuina laklipa mafam se Manipur natte aiba pawba hairakpa yaukre. Maduna hausik Manipur gi singi lamba si tongan ba khulai paiba khutbu kyana kanton tawkibadagi singi sil inaw singsu makoi gi nongmai chinton tatam thaduna thammi haiba yai. Manipur sarkar singi lamsingda chakhu thorangi thabak paikhatpa matamda thabak suba sinmi sing ki hanba sarkar gi official kyadagi chauna tax lawna chingbagi aranba thawung kya chathari. Masina singi lamda leiba sarkar gi loisang singda mari leinaba karmachari sing amade officer sing chatuda tawfam thopa thabak tawpa ngamde masina singi lamda leiba sarkar gi tongan ba loisang sing sitharakpagi asoba maram ama oi haujik Manipur gi singi lamdam amade manung anjin ba mafam sinda chakwa thorang gi thabak masak thokna paikhat gi haiba tarabati ngahak leitan apan ba ayet pa piri ba khulai paiba khutbu sing asi sarkar na hana laksin bangam batai Manipur da sarkar ani leiba haibadi namit ani thop khacha manai maduna namit amadi sarkar amadi Manipur gi miyam manaduna kapthaduna mangan pham thoge mangan bangam drabadi karigumba thabak amata chingi lamda paikhat bangam loi makoina kyam ngambagi aibabo assembly election matam phawba nangmai sindon da makoina pamba perepta miyamana vote chamri samanga thadaba haibadi makoi gi merep atu nangmai sindon da vote kanana bhonai haibagi wafam leike Wafam asi ifong fong na khangnarabani haujiksu Jiribamdagi ar pusilakpa gari kyada Imphal Jiri lambi paring da operate tawriba singi khulai paiba khutpu kyana nongmai chintun da tax lawbagi thabak chathari aina su tare maduna singi khulai paiba khutpu sing asi Manipur sarkar na rejepi thatu laksinana ba honaduna Manipur gi singi lamda su law and order gi phibam phana thamnanaba honaba tangai phade magatarakpa atopa pau amadana laigakna private party singa khusamnaraga covid test tawnanaba thawrang auragani rajo Manipur legang lakulakpa akhanana thausil amu aina lenga kasina private party singa khusam naraga Manipur gi district khudimakta paksana covid test tawnana ba thawrang tawre haina health service ki director ke rajona press da thadorkpa cherola mana khangalagle cherola sina hai masina maram oraga lagliba December 9 gi pung 13 tabada health services directorate of health service lambel gi director gi office chamber da mifam ama pangthok lagane pangthok kadorba mifam asida covid 19 sample collection Spot rapid antigen tawba pamba Manipur ke district taraga tarukta leipa register agency party sing saruyabiyo atopa pau amadana
Gari atokmal thaugi mamal mahiroi singge awaba usinatri pelengak mamit tanglabra Students Union. COVID ki saitheng na mipum kudimukta piriba awaba asida lamdam asigi mahiroi singte hena awaba saitheng mayuknare. Passenger gari singna thaugi mamal hengkale haiduna gari bharak ka hena hengkat pana. Khwaidagi hena saitheng panglibasi mahiroi singna oire. Laida lairap mahiroi singbu larik taman biyu, mahiroi singgi awaba obiyu, masi usinadan lairiba sarkar ase. Mamit tanglabra aina Manipur College Student Union Lisingani kun matoi ki secretary singna punna kudik piduna thadorpa cherola mana phangdorakle. Cherola High Education Department amadi Transport Department na athoba matamda gari atungmal lepi kadabani amadi mahiroi singi oinadi mayamda lawriba sangdagi tangkhai khak lawgadabani district faudna selamba lenga ki first sing nauna selan kadabani amadi gari masing hangat han kadabani mahiroi singi khongjang lakna balenga na parton tawigano wafam sing asi athuba matamda mari lenaba department singna waroisin pubiragu karigamba mahiroi singi wata bidaba tarabade Makal maka kaya ki khongjang sing changsin na ba sem sare em chuna su hiram asigi matang tamari laina ba singda wafam kaya thamki ba laikhrabani amade makhadan em chuna changchila pa khongjang singda so student union na sumba pungpana sawat kani aina cherula sinema khatara fangdoragle makatarak ba atopa pau amadana congress dagi bjp da yaurokhiba miyoi marfu gani thoi taramna okre wangkem kendra ki manung chana laiba jarbok bamul laikai khulaibam laikai 32/28 amade Isam Kundau 32/26 ki hana Congress supporter aramba nupi ni fumanga nupa kontraga taret pondami marfu gani thoi Congress party te ki toglaga hauzik taragani thoi suba Manipur Bidan Sabada Wangkem Kendrada BJP ki mirip oigni haina thorang toriba professor Dr. Nimaichan Luang da sawatkre Nagala maromda new education policy chanabaga loinda post and undergraduate course autoglagani Manipur University ki makada new education policy chanaba hobaga loinana lakadurbe academic lesingani kunithoi kulhundoida undergraduate amri postgraduate ki course tambiba horagani aira Manipur University ki vice chancellor professor L Lokendro na phangdokre wafamasi ulugda leiba Pandit Dindayal Upadhyaya Institute of Agriculture and Science ki anoba administrative block amadi faculty block hangdopagi thoramda phangdokhibani Mana makataradun haikibada ngasidi agriculture amadi allied sector da afaba mairoi kya thorakduna scholar kya su puthopa ngamle khongthangasi afaba thabagamani aina singtharaduna lamdamasida agriculture ki lamda khena maipakpa purakani habigi thajaba phangdokhe morigi custom inspector amaki matakta CBI na case lakhutkhre morida custom preventive force CPF when first pikiba custom ki inspector ama Maki Sentoka Maral Matunga Chana Dabagi Damak Central Bureau of Investigation CBI Nagasi case Amalakot Kre CBI the case Lokut Custom Inspector Aduki Maming Psycholen Captain Kawe Mangodagi Sentoka Chana Tanulpa Kuror Anigat Lakun Mangarungi Maral Pasina Tambi and Maral Siri Haribab Maral Matum Asi Makin Kamgi Chada 433.30 ki Sangni and Lawe Captain kumjalising ani tara mangagi January thadagi chahi asigi October tha phawagi manungda aringba lengdaba maral lupa crore anika lakh homphoro lei aina report tawre ngasi mori amasung kangbok pid leiba inspector asigi mayumda CBI ki team amana thiba homba ki thabak chathake maduda pojai leitok laisinga mari leinaba se sangsing amadi mayumda aki amogi polom kyamrom chu phangki aire mairoi singna mailambi pung amarom thingjilure COVID ki akan bazai theng mayuk na robadagi khara sa pharak tuna school college sing naw na hang ba hurkliba asida gari atongmal ka hena logbadagi mahirois na mahi tamba chatbada khudong chataba kaya mayuk na re maramasina lengak na mahirois sing kidama gari atongmal han thanaba sinbiu haiba demand tawrad Manipur college ki hamlaba mahirois na mai lambi ki pisum thong mapada pung amarom lambi thingdura thamlure ngasi numit jungba matung pung amaga makarum tarakpada Atongmal hantalu mairoi singna like pangalo lenga ki passenger servicing atobada hawallo habn singba play card kaya python college ki gate ta kholau ke amrom lauke tungda mairoi sing aduna pisum thonglomda laktun phai lambi nakam nama thingduna khongsang changsin ngai da police team amal laktun mukdarak padage irang adu saukholakki bane yamlaba mairoi sing aduga police team amada minute tara manga rom akan bapongda muknakhe Mafamadu da porfam palumbi imasin muknabadu kamdok na pawanaki tungda ahenba police team lakto na iranga tu laksin ke nagala marumda India ki ahanba Omicron Patient Nanthokkhre Passenger taragi khonggulusu Liri
Omicron naba oiramba jai chengnaba miui taragani thoi Delhi ge hospital da layengle Laibak asida COVID-19 ge Omicron variant na ihan hana naba thengna ki ba miui adu laibak asida gi na thoktuna chatkre loinara mapal laibak tagi Karnataka gi airport da thunglaga thiba khangda leiba miui taragi khongol liba gi thabak chataba hore haina Karnataka ainga ka phongdorakle Karnataka gi revenue minister ar asok na pawgi agency ama ta phongdorak pagi matungina laibak asida ihan hana Omicron variant positive oiba thengna ki ba miui ase Karnataka gi Sangrila hotel dagi nanthokkhre ba asigi matangda police da complaint amba thangatkhre loina airport dagi mangki ba miui tara adugi khongol liba gi thabak yamna kanna chathari bakoi tara mak ngasi namitang phawgi manungda thiroktuna test tawna na ba honari haire laibak asida ahan moin Omicron variant positive oiba thengna ki ba masagi sai humpu ko darum suraba miui edu tha asigi kunda South Africa dagi Karnataka da thunglabani mang lakpa matamda covid positive oiba ki certificate loina rakhi atubo man laigedur hotel adu namit adu makta da phukhanna test tawbada positive oiba thengnarakpadagi hotel adu quarantine tawdum lairakibani tungda November 22 da mahak sample adu genome sequencing tawna da balakhatki mathangi namit November 12 da mahak masana private laboratory amada mukhanna test tawjabada negative oiba thengnaki haire mahak naknaramba amadi sokna samnaramba miui kunmari ki sample khongatuna test tawbada makhoi khudingmak negative oiba thengnare adubo hariba miui adu quarantine tawbagi matam sudringi November 18 ki ahing nong yaida hotel asi thadukuna flight tongduna Dubai da satkibani haina agency dagi phangba pauna haire Nagalamoromda Omicron variant naba yai haina singna pumi tarakani thoi Delhi gi Loknayak Joy Prakash Narayan LNJP hospital da leng sathari haire pawasi gi matungi na makhoi tarakani thoi ki manungda mioi ni pandi ngarang pukhalakibani loinana mioi mari amana ngasi pukhalakibani makhoi mari gi manungda mioi ani di covid positive paiba thengnare loinana atopa mioi ani gi result ngaire ngasi admit tawkiba chingnaba mioi mari ki manungda mi amana United Kingdom dagi lakhibani atopa mioi ana France dagi amadi atopa amana Netherlands dagi lakhibani makhoi gi sample punma khongutuna genome sequencing gi damak thakre sarkasida Tamil Nadu da flight tongdu lakpa international passenger aniso covid positive oiba thengnare makhoi ni gi manungda mioi amana Singapore dagi ni loinan atopa mioi aduna UK dagi ni masida sunatana high risk zone oina lauthokraba Omicron gi case thengnari balebak singdagi maida international flight tongdun lakpa mi manga amasu COVID-19 positive oiba thengnare haire makhoi baga adu November 13 tagi December ani phawada Mumbai da thunglakibari makhoi sing adu gi manungda mioi ahumna London dagine atopa mioi amana Portugal ki amadi atopa mioi aduna Germany dagine positive oiba thengnarba mioi sing adu Mumbai gi Seven Hill Hospital da laying sathari makhoi ga thaknaramba amari loinaramba singi khongul libagi thabuk mapung phana sathare loinana South Africa Botswana amadi Zimbabwe dagi thunglaba passenger khutengmak quarantine tawna na bakhangan khre Myanmar authority na more gate number 1 hangna na bagwarep lawkhre COVID-19 ki lajat asina maram oiduna matam sangna leptuna lairoba Indo Myanmar border trade amuk hauna naba hauba yana ba more gate number 1 hangna ba Tamugi district administration Tengnopal district DC da khangala khre Tamugi district administration ki chairman Q on nong thadorakba cherol hasina hai COVID lajat asina maram oiduna haukiba kumja singani kongi March 10 dagi Indo Myanmar border lairiba more gi gate number 1 amade 2 anibak thingjinduna lairakibane adu hawjeti more da covid ki phibam khara makai laksin bangamduna mahusagom lalolite ki thabak mapung phana sathare aina loba yare loinara tamugi ona su laichat asi mapung phal laksin bangamle maramasna Indo Myanmar lona bada lairiba more gate number 2 aside makadana thinglabasu gate number 1 jor ki thong asi hangdoktuna mahusagom lalolite tawba janaraba Arabida content sing askimar uiba pau khara asiba pau dam jariba Manipur local news YouTube channel amadi Facebook page aseregi yangbiri papana makpa thaga jari channel asana tumda kanarabadi subscribe tabi subscribe tabi loinana like and share tabu sukawi kunum pramak po amukana thaga jari